ngashi nungdaran phong ki ba kang leipa ki mera gi pause degi maroi ba pau khara khanga chiraga miyam da khudo tamjage kuki terror singa Jiribam gi lengang popida nomai kapsin duna landara khrei police outpost mai tha khrei ngashi nungwalam da pung ahum makairam taba matamda Tamelong district ki Tausen sub division gi manung sina leiba phaikol khu ga Jiribam ga lona bam pham amadegi kuki terror singa Jiribam district ki lengang popi amadi Faitolona ba mapamda bom amade na Moirang kaya kapsinuna etel jatharake lilonina mapam aduda leiriba police na ka check post kuki narco terrorising na mai thadoklam lei outpost asi handa kuki narco terrorising na mai thadoklam badege ngarang semjin ba loibada ngari bani hairi mai thabagi paw asi tabadege Jiribam police kangu mapam aduda changchilakpa matamda kuki narco terrorising na akamba mongda na mai kapsilatkuna attack torakhrei pungkhai mukki mayada kuki narco terrorising na Moirang Manipur rom left na kapsilakhi maduda Manipur police ki cashback gari anida namai ram manga mupan ki police ki maike digi handuna kuki terror singi maike da kapki nakal animakta aso apandi amata yaukide hari tungda mapam aduda kuntraga mapan suba Assam Rifles ki team thunglakhi Assam Rifles ki team adu hek thunglabaga kuki terror singna namai kapalekhi loina police amati Assam Rifles ki team amada combing operation chatawada thagdo aduda chena bane haiba kuki masa amak phagatunak pokhiari Thagdo asigi matung asi ayu pung 6:30 taba matamda Jiribam lalpani dibong de laiba Jiribam gi hanagi MLA asangban bireng gi manang nupa na naw sai hongpung gi farmhouse kuki terror singna mai tharam lei mai thaba duda farmhouse laiba yum ama mai chakrai hariba farmhouse aduga thangnana yum mangarom su lei aduba yum sing aduda leramba mioi sing adudi mafam adu thadok tuna relief camp da jangjapam lauduna leitrabani ari amaramda kuki terror singna mai kaptuna landarakpa Police outpost mai thapana chingbagi thaba asi chatharakpadagi ngasi ayu pung 3:30 mapam makhai phawbagi manungda uchathol amadi golathon hariba mafam ani asida chathok chasin tawba Assam Rifles ki gari sing masing yamlaba maira paibi nupi sing tholoktuna check tawgrei makhoina check tawriba asi kuki sing puthok pochin tawbra haiba thidokpani check tawba adu da maira paibi amadi Assam Rifles ki marakta umkhona basu thokki hairi Rahul gandhi ngasi Manipur da laktuna Jiribam Churchandpur amadi Moirang da leiriba relief camp sing da chatuna inmates singa hakthengna wari sana khrei ehakna lakliba asi rajniti gi oiba meyeng da lakpa nate miyam gi awabada saru yaba lakhibani Rahul Gandhi Congress ki luchingba amadi leader of opposition Rahul Gandhi ngasi nomagi khongsa oina infada lakadariba asi gi mangoinina ngasi ayu pung 12 taba matamda akhanaba pren amada Assam gi Kumbigram da laiba Silchar airport ta thunglakhi Magna mafam aduda hek thunglabaga Congress Legislative Party ki luchingba Okram Ibobi Congress ki President Kaisa Mega Chandra Congress Working Committee ke member Gakhangam ate Congress ke MLA amadi luchingba kyana taramna okay mafam aduda gi Rahul Gandhi na karjagi fully ton ge dalai in youth care center da hangliba relief camp da chatuna mafam aduda lanje naraktuna changjapam lauduna leiriba singa unaki tungda Jiribam High Secondary School da hangliba relief camp da su laktuna Miyam go unaki mafam aduda changjapam lauduna leiriba miyam go unaki miyam na thengnariba awanungai gi matangda wari sanabaga loinana hauzik Manipur da oiriba irang asigi matangda opposition party na tawba yaba thodang singlogani aihakna lakliba asi rajniti gi oiba miyeng da lakpa natte miyam gi awaba da saru yaba lakhibani haiba wafam sing mafam aduda leiriba miyam da phongdoki pakse asida relief camp aduda leiriba miyoi singna phongdorokibagi matung inadi Rahul Gandhi ki mafam da miyam na irang asi atuba matam gi manungda losin handuna lanjenargiba miyam masa masa gi mayumda hanjuna ba amade Jiribam da matik chaba security thambina ba wafam sing phongdoki hairi miyang go unaba loreba tungda Silchar airport ta amo halakpagi lambida Karja district ki Purathor Markhulen da leiba relief camp da changduna mafam aduda leiba miyoi singa unanduna wari watai sanaki masige tungda Silchar airport ki Imphal tamna pairaktuna Imphal International Airport nga sinungtimpung ama makai taba matamda thunglakhi mana airport hek thunglaba matamda Congress ki luchingba sing sebalda gi kanguna harauta yamna okay miyamna Rahul Gandhi Jindabad long live Manipur ima lebang yefare we want peace haiba kholau sing laukhi tungda airport ki Churchandpur tamna chatuna Churchandpur gi toibung gi mandapta hangliba relief camp da changki mafam aduda leiriba miyam go unaduna wari sakhi Churchandpur dagi Imphal tamna hagalakpagi lambida Moirang gi Football High School da hangliba relief camp da su changduna miyanga wari sanaki mafam adugi Imphal da amuk numidang pung 5:45 da yauraklaga Raj Bhavan da Manipur Governor unakhrei
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯜꯁꯤꯕꯪ ꯃꯅꯥꯛꯇ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯔꯨꯔꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯝꯕꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯎꯆꯦꯛꯀꯣꯟ ꯈꯨꯅꯧ ꯇꯥꯞꯈꯣꯠ ꯃꯄꯥꯟꯗ ꯂꯩꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯔꯨꯄꯆꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯨ ꯋꯤꯂꯔ ꯑꯃꯗ ꯂꯥꯛꯈꯤꯕ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯃꯣꯏꯔꯥꯡꯊꯦꯝ ꯔꯨꯄꯆꯟꯗ꯭ꯔꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯆꯪꯂꯛꯂꯒ ꯇꯨꯔꯁꯤꯕꯪ ꯃꯅꯥꯛꯇ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯊꯝꯂꯝꯂꯒ ꯊꯤꯟꯊꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯤꯕꯨꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯒꯨꯅꯨꯗ ꯄꯥꯛ ꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯔꯤꯕ ꯁꯨꯒꯨꯅꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯁꯨꯒꯨꯅꯨꯒꯤ ꯑꯌꯥꯝꯕ ꯃꯐꯝꯗ ꯄꯥꯛ ꯁꯟꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯌꯨꯛꯇꯒꯤ ꯍꯧꯅ BSF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯙꯥꯔ ꯀꯥꯔꯗ ꯄꯨꯊꯣꯛꯍꯟꯗꯨꯅ ꯃꯁꯛ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤꯕꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯍꯟꯕ ꯑꯃꯗꯤ ꯆꯪꯖꯐꯝ ꯄꯤꯕ ꯌꯥꯔꯣꯏ꯫ ꯃꯈꯥ ꯇꯥꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯁꯨꯒꯨꯅꯨ ꯃꯌꯥꯏ ꯂꯩꯀꯥꯏ, ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯤꯐꯝ ꯃꯤꯄꯨꯟꯗ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ KCP ꯇꯥꯏꯕꯪꯉꯝꯕ ꯒ꯭ꯔꯨꯞꯀꯤ ꯀꯗꯔ ꯑꯅꯤ ꯐꯥꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣ ꯑꯃꯗꯤ 38 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯂꯣꯝꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜ ꯍꯧꯔꯨꯞ KCP ꯇꯥꯏꯕꯪꯉꯝꯕ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯕꯤꯁꯅꯨꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ ꯋꯥꯡꯖꯝ ꯃꯨꯀꯦꯁ ꯁꯤꯡꯍ ꯑꯦꯂꯥꯏꯁ ꯀꯧꯕ ꯆꯍꯤ 42 ꯑꯃꯗꯤ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯑꯖꯤꯠ ꯁꯤꯡꯍ ꯑꯦꯂꯥꯏꯁ ꯀꯃꯥꯟꯗꯔ ꯆꯍꯤ 38ꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯗꯀꯥ ꯕ꯭ꯔꯤꯛ ꯐꯤꯜꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ KCP ꯇꯥꯏꯕꯪꯉꯝꯕ ꯒ꯭ꯔꯨꯞꯀꯤ ꯗꯤꯃꯥꯟ ꯂꯦꯇꯔ 13, ꯍꯨꯟꯌꯥꯏ ꯀꯥꯔ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 2ꯁꯨ ꯐꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅꯁꯨ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯃꯗ ꯍꯦꯚꯤ ꯀꯦꯂꯤꯕꯔ ꯂꯣꯟꯆꯔ ꯑꯃ, 9mm ꯄꯤꯁꯇꯣꯜ 2, 12 ꯕꯣꯔꯒꯤ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯅꯣꯡꯃꯩ 2, ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯒ꯭ꯔꯦꯅꯦꯗ ꯂꯣꯟꯆꯔ ꯑꯃ, ꯒ꯭ꯔꯦꯅꯦꯗ ꯇꯔꯨꯛ ꯑꯃꯗꯤ ꯑꯇꯩ ꯃꯔꯨ ꯀꯌꯥꯃꯔꯨꯝ ꯐꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ 7ꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ILP ꯁꯤꯁꯇꯦꯝ ꯑꯁꯤ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯕ ꯉꯝꯗ꯭ꯔꯤ꯫ ꯁꯔꯠꯆꯟꯗ꯭ꯔ ꯂꯝꯗꯝ ꯑꯁꯤꯗ ILP ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯅ ꯂꯩꯈꯤꯗꯕꯒꯤ 7ꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ JCILPS ꯑꯃꯗꯤ CSOꯁꯤꯡꯅ ꯁꯤꯟꯗꯨꯅ ꯑꯋꯥ ꯆꯤꯡꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯈꯨꯕꯝꯗ ꯍꯩꯀꯠ-ꯂꯩꯀꯠ ꯇꯝꯗꯨꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ JCILPSꯀꯤ ꯀꯟꯚꯦꯅꯔ ꯆꯤꯌꯝ ꯁꯔꯠꯆꯟꯗ꯭ꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯅꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯉꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯕ ꯉꯝꯗ꯭ꯔꯤ꯫ ꯏꯁꯇꯔꯟ ꯕꯦꯡꯒꯜ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟ ꯑꯦꯛꯇ ꯌꯥꯎꯔꯤꯕ ꯁꯦꯛꯁꯟ 2ꯒꯤ ꯃꯈꯥꯗ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯁꯦꯝꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯍꯥꯏꯔꯤꯕ ILPS ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ꯫ JCILPSꯅ ꯒꯥꯏꯗꯂꯥꯏꯟ ꯁꯦꯝꯕꯗ ꯀꯨꯝꯖꯥ 1982ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯉꯁꯤꯁꯨ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 1982ꯗ ꯑꯣꯏꯗꯨꯅ ꯁꯤꯁꯇꯦꯝ ꯑꯁꯤ ꯆꯠꯅꯔꯤ꯫ ꯆꯠꯅꯔꯤꯕ ꯑꯁꯤꯁꯨ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯁꯛꯃꯥꯏ ꯌꯦꯡꯂꯒ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯁꯦꯝꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯇꯧꯒꯗꯕ ꯀꯌꯥꯒꯤ ꯑꯋꯥꯠꯄꯁꯤꯡ ꯍꯥꯞꯄꯤꯗꯨꯅ ꯀꯃꯤꯁꯟ ꯑꯁꯤ ꯊꯕꯛ ꯇꯧꯍꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯊꯨꯕꯗ NRC ꯑꯞꯗꯦꯠ ꯇꯧꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫